Numit adu konungi leibak miyamdu irang langi ningthausu haifam tawpham khanglamde mitkuptuda leibak miyam maraktagi masa matomta sirage haibagi matagum pirangna thumatlaba maithonga loinana chenthoraki maja ibemadu karigidamak awat apa leitrabi ningthau masanupi amana konungdagi sirurage haina chenthorklibano hariba wahangsini wahangsigi paukhum oina taminarasi Portuguese ki phauraba Phunga Wari kalagi mabungo ALZOOVA Spain hariba lamdam asigi yamna henna maming chatlaba Alcantara haiba sahar amakhak leirammi hariba sahar asida ina kaira khunba ningthau amakhak palammi ningthausi leibak miyamgi yaifanabata khanba haibadi asumbabu yokhatpa aranbabu serak piba hariba pandamsiga loinana akanba serak pinanaba wayal loisang thamlammi ningthausigi masanupa piba poklamde masa ningol amakhaktamak poklammi hariba masa ningol asigi maming mapabungna Altimira haina tholammi Altimira haribi nupi masasigi saktamsidi kusumui sairung sawi adugi sumathakta mamitsu khutik khurammi aduga mahaki thoidokpa ahenba magun hairagadi nupa amagum wang saurammi tasengna mahaki saktamsi ubamaktada mama amagi manangalda nahong saraga poriba angang phauba themba yadaba makhai kaplammi yengbada asukki matik thikre kanagumbana mahaki matungda sibon asumna hainai karino ne magi saktamsibu karino ningthaukolda pokpi oiba taragasu maliamda mahak muktibise leiram khigadrane masida sunate marai kaiduda mataroi singaloinana koithokpa chatpa kandasu mahaka thengnaruba angang singna phauba hingsabi lakle hairaga kairaga senai oirakliba phibamsi Altimirana angang oiringaidadi khara makhaidi pharammi leisabi mapung pharaba kandadi hena thizilaklammi mahakpu loinabi mataroi singnadi kaidong nungda athiba wahaina hairamde amana hai yengoi itasa maza ibe masi yamna lemi salungangba masugi phizolse masina khara hena pakchadra haimi atopa amana kumlaklammi hoine ita yamna bu phajakhre leina somse khara chautakna chinbisi asomna hairaga atopa mataroi amana leina som chaungna semi aduga silammi makhoi masel wa noklammi tasengna hairagadi kusu mubi altirana salungangba masugi phizolna leitengba aduga nasomnaga chaungna sinbane yengbada utinna morok angangba sienba gummi masigumba matausi mataroi singna mahakpu angauba sembani haibasidi samlabi mahaknadi khanglamde mataroi singdi sinbalda khohi thamoidana hu phummi haibaduni pumnamak oidunasu masa ningol haibasidi mapabung amagidi khwaidagi chauthok saphamni ningthau adunadi masa ningol sibu masak thi haiba wasi nongmata khalamde thoina henadum haijarammi aigi imom Altimiradi phajabagi mabemani nungsibagi haurakphamni mapabunggi asigumba thagat wahi kaya sida maza ibe madu chauthok charammi malem sida mahaki mapabungum mabuk phabami leitrabara haina khanjei masagi saktambu sakyeng ningselda hanjin yengjarammi aisi pangthi thiba nupidi haijarammi numit chuppa monrangda tawi matamgi khonglei matung inna maza ibe maga loina jaramba mataroi sing pumnamak mathang mayum panakhre mamai thangdadi konungi akoibada haumin kaminarakpi leisabi amata leisilaktre Altimira mayum palasira khalakhi ikai iki pumnamak thadoklaga nongma mapabungda hairammi panthau apokpa aigi nungsibi itaroi sing pumnamak mayum makai panakhre aisu itomta konungda leibase nungaitre aisu yum palage
ꯃꯆꯥꯅꯨꯄꯤꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯗꯨꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ, ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ꯫ ꯅꯄꯥ ꯑꯩꯇꯅꯕꯨ ꯅꯍꯥꯛꯄꯨ ꯉꯔꯥꯡꯇꯒꯤ ꯑꯉꯥꯡ ꯑꯃꯒꯨꯝ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯏꯆꯥꯁꯦ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ, ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯃꯇꯝ ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯗ ꯏꯆꯥꯒꯤꯕꯨ ꯈꯪꯅꯖꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯖꯕ ꯄꯥꯈꯪ ꯀꯅꯥ ꯂꯩꯕꯒꯦ? ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯌꯨ꯫ ꯄꯥꯕꯨꯡ, ꯅꯆꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯈꯪꯅꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯑꯐ ꯐꯠꯇꯗꯣ ꯇꯥꯟꯅꯁꯤꯅꯦ꯫ ꯁꯨꯝꯗꯧꯕꯅꯤ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯣ, ꯃꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯑꯂꯥꯕꯥꯟ ꯀꯧꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯆꯥ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈ꯭ꯔꯦꯗꯣ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯔꯒ ꯏꯀꯥꯏꯅ ꯂꯨꯞꯊꯈꯤ꯫ ꯃꯆꯥꯒꯤ ꯃꯄꯨꯛꯅꯤꯡ ꯈꯪꯂꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯥ ꯏꯕꯦꯝꯃ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ꯫ ꯑꯂꯥꯕꯥꯟꯒꯤ ꯃꯄꯥꯕꯨꯡꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅꯤ꯫ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕꯗ ꯏꯆꯥꯕꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛ ꯃꯃꯧ ꯑꯣꯏꯅꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡꯃꯛ ꯄꯥꯎꯁꯦ ꯊꯥꯈ꯭ꯔꯒꯦ꯫ ꯅꯤꯡꯊꯧꯅ ꯄꯥꯎ ꯊꯥꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯂꯥꯕꯥꯟ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯃꯔꯨꯝꯒ ꯂꯣꯏꯅꯅ ꯑꯜꯀꯦꯟꯇꯔꯥꯒꯤ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯁꯦꯝꯂꯤꯕ ꯂꯩꯇꯦꯡꯁꯤꯡꯗꯨ ꯎꯕꯃꯛꯇꯗ ꯄꯨꯛꯅꯤꯡ ꯍꯨꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯀꯥꯂꯥꯒꯤ ꯃꯕꯨꯡꯉꯣ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯁꯩꯁꯛꯄ ꯑꯜꯖꯨꯕꯥꯒꯤ ꯏꯁꯩ ꯁꯛꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯏꯁꯩꯒꯤ ꯁꯨꯔꯅ ꯎꯃꯪꯗ ꯆꯛꯇꯥꯔꯝꯕ ꯂꯝꯂꯛꯀꯤ ꯆꯦꯛꯂꯥ ꯀꯌꯥꯃꯔꯨꯝꯁꯨ ꯅꯨꯡꯁꯤꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯔꯩ ꯂꯩꯔꯒ ꯄꯥꯏꯔꯝꯃꯤ꯫ ꯑꯇꯤꯌꯥꯗ ꯂꯩꯆꯤꯜ ꯄꯣꯝꯃꯥꯏ ꯍꯥꯡꯈꯤꯗꯨꯅ ꯀꯣꯔꯧꯍꯟꯕꯁꯨ ꯇꯔꯪ ꯇꯔꯪ ꯊꯣꯔꯛꯈꯤ꯫ ꯂꯩꯀꯣꯜꯒꯤ ꯄꯣꯝꯁꯥꯠꯅꯕ ꯂꯩꯔꯥꯡꯁꯤꯡꯁꯨ ꯐꯨꯒꯥꯏꯅ ꯁꯠꯀꯥꯏꯔꯛꯈꯤ꯫ ꯃꯥꯂꯤꯌꯥ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯑꯜꯖꯨꯚꯥ ꯑꯜꯖꯨꯚꯥ ꯍꯥꯏꯅ ꯀꯧꯕꯒꯨꯝ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯝꯃꯤ꯫ ꯑꯜꯖꯨꯚꯥꯒꯤ ꯏꯁꯩꯗꯤ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯒ ꯄꯥꯡꯈꯛꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯄꯣꯛꯄꯗꯒꯤ ꯃꯃꯤꯠ ꯎꯔꯛꯇ꯭ꯔꯕ ꯃꯄꯣꯛ ꯑꯃꯅꯤ꯫ ꯁꯣꯝꯗꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯜꯇꯤꯃꯤꯔꯥꯗꯤ ꯃꯨꯒꯥꯒꯤ ꯑꯇꯥꯡꯕ ꯀꯨꯔꯥꯎ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯦꯠꯅ ꯂꯩꯇꯦꯡꯉꯤ꯫ ꯅꯥꯄꯗ ꯅꯥꯆꯣꯝ ꯆꯥꯎꯅ ꯆꯤꯜꯂꯤ꯫ ꯃꯤꯁꯅꯥ ꯑꯅꯤꯁꯨ ꯑꯃꯨꯕ ꯀꯥꯖꯜꯅ ꯂꯤꯔꯨꯡꯒꯤ ꯃꯇꯧꯒꯨꯝ ꯄꯧꯔꯞ ꯌꯦꯛꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯖꯩ, ꯃꯇꯣꯝꯇ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯊꯃꯣꯏꯗ ꯑꯂꯥꯕꯥꯟꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯅꯥꯏ ꯑꯆꯥꯟꯕꯤꯁꯥ, ꯑꯩꯒꯤꯁꯤꯕꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯃꯤ? ꯃꯅꯥꯏ ꯅꯨꯕꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ, ꯌꯥꯝꯅ ꯄꯛꯆꯔꯦ꯫ ꯑꯁꯨꯝꯅ ꯀꯦꯕ ꯌꯥꯕ ꯀꯦꯊꯔꯦ, ꯃꯅꯝ ꯅꯨꯡꯁꯤꯕ ꯀꯌꯥꯃꯔꯨꯝ ꯇꯩꯁꯤꯜꯂꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯔꯒ ꯃꯄꯥꯕꯨꯡꯒꯤ ꯅꯥꯀꯜꯗ ꯁꯤꯡꯍꯥꯁꯟ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯑꯍꯥꯡꯕ ꯁꯤꯡꯍꯥꯁꯟ ꯑꯃꯈꯛ ꯅꯤꯡꯊꯤꯅ ꯊꯥꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯃꯄꯥꯂꯣꯝꯗꯒꯤ ꯃꯅꯥꯏ ꯈꯔ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯣꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯂꯥꯕꯥꯟ ꯈꯣꯡꯗꯣꯏꯔꯛꯂꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯊꯤꯟꯊꯕ ꯇꯧꯗꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ꯫ ꯑꯂꯥꯕꯥꯟ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯃꯛꯇꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯡꯁꯤꯗ ꯏꯆꯥ ꯂꯥꯛꯄꯁꯦ, ꯌꯦꯠꯂꯣꯝꯗ ꯊꯥꯔꯤꯕ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯂꯥꯕꯥꯟ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯤꯡꯍꯥꯁꯟꯗ ꯍꯦꯛ ꯐꯝꯕꯒꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯜꯇꯤꯔꯥꯒ ꯊꯣꯛ ꯍꯦꯛ ꯃꯥꯌꯣꯛꯅꯔꯨꯔꯦ꯫ ꯑꯜꯇꯤꯃꯤꯔꯥꯒꯤ ꯑꯊꯤꯕ ꯁꯛꯇꯝꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯛꯆꯥꯡꯒꯤ ꯃꯤꯍꯨꯜꯁꯨ ꯃꯔꯤꯡꯒꯤ ꯗꯣꯟꯖꯥꯎꯒꯨꯝ ꯙꯪ ꯙꯪ ꯌꯩꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯛꯈꯤ꯫ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯏꯃꯥꯏꯄꯦꯝꯃ, ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤ! ꯁꯛꯇꯝꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯉꯩꯗꯒꯤ ꯎꯗ꯭ꯔꯤꯅ꯫ ꯃꯁꯤꯗ ꯑꯩ ꯄꯪꯊꯔꯨꯕ ꯌꯥꯗꯦ꯫ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ
nathaidu na luhongbase tokhongdaba yadre. Asomna murum solingai ningthongna hairammi. Maza ibungo. Nahaki oida phamlibaduni. Aigi amata poksabi altimira haibado. Nakhoi ani sakhang maikhang naro. Nahakna khanglibaduni. Nahaki pabungdi aigi angang oiringaigi marupni. Nangonda isanupi thajabase. Masina aikoi punna nungsi sanaba hengadawribani. Alaban wakan kantharaga kumlaklammi. Iningthau wafam dubudi yapna summi. Adubu maza ibema altimiradi yengbada magunse yapna lay. Wang sawi. Tasengna hairagadi nupina mapuroibadagi hena wangbase miyamna aibu phajaba watpa taroida. Ningthawna kumlaklammi. Ye madugi wadudi karimata hek khalunuse. Isana khoidaraga loire. Alabana haurakliba kosidudi ningthau mapa masana di khanglamde. Thoina henadum harauba matau ulammi. Wafamsi mahak thaidok hauragi haiduna hairakhi. Iningthau wafam amatang hangachage. Aigumba mi apikpa amada maza ibemabu thagadabagi sarok makoini wang chaoba chap manaba pakhang amada luhongbibana phagadra khanjaido. Adubu isaibungo yamna luribadi nahakumna masak phajaba altiragum wang chaoba pakhangbu aina kalaidagi thirugadawribano. Maza ibungo na soidanamak thibabu ngamgadrane. Iningthau madudi yamna laiba wafamni. Iningthaugi lanmi tingol marakta Malayamda khwaidagi phajaba pakhang kaya marum yauribani. Makhoidugi maraktagi lami pakhang marifu taramapal khaktamak kauthokpiyu. Nanai aisu yauraga aikhoi yankhai khaidoknaraga mukna sanajage. Khwaidagi akanba nupado maza ibemagi kundo parengdo phugansi. Alabangi kochi thangba thawongdu ahal oiraba ningthaunadi apha phatta karimata hek khanthadaba makhai Kudakta lami pakhang marfu taramapal kauthoklammi. Makhoi yankhai khaidoknarammi. Mukna sananaba hairammi. Yamna luribadi mukna da mai pakpa khwaidagi matik saba oiba pamdabadagi kanasu khut thanau yadre. Asauba maram hairagadi akan athau uluraga khwaidagi thibi nupi phangani haibasini. Yathangdu mai paktabaduda altimira amasung ningthau Ikaibana loikre. Ikai nungsi yanana ningthawna amuk hairammi. Maza ibungo nahaki pandamse soire. Nangonda isapibana paranido. Iningthaw aikhoi mukna sanadrabasu yare. Soibu soiramni. Iningthawgi nakalda ngathoibiriba phamnaibase Phizol semba saba hai singbada maming chatkiba Mantri Bernardo natrane. Manida Mantri si masak phajabada maming laikhibani. Mangonda maza ibimase pibana khwaidagi yaifarani. Wafamduda Mantri Bernardo koksaubi wanglawi khonjel nikna hairakhi. Iningthaw aidi yum panjare. Khudong sabasi pakhang singda pibisido. Khudamoina aigi nakanda sakhelaba mantri Felis Tobarto lairi. Mangonda maza ibimasi pibada mayamgi wakhal kari leibage. Bernardo gi thaidorakpa waduda Felis Tobarto amuk humang kanglammi aduga hairakhi. Itaw Bernardo nahakti yum palabasu na yum lapa maramna konungda talaibani. Pakhanga chap manai haijariba. Nasa nasusu yawba natri. Yumgi ibemasu lajasano. Sidana maza ibema lauraga ningthaw kolda leibanabu hena pakjarani. Asomna makhoi masel amana amada thaidok thaijin taunarami. Darbargi kadu ya langlammi. Tanjasida ningthawdu sauna phuk haugatli aduga hairammi. Nakhoi mayam pumnamak tabiyu. Ningthaw ay ama lay haibagi ikai khumnabadu kauraba male. Isanupibu kaithel nupi amagum khallaba male. Aigi warepse tao. Ngasai mukna sanaw yakhidaba nakhoi samadu
ꯈꯨꯗꯛꯇ ꯊꯥꯡ ꯌꯥꯅꯧ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯣꯛꯄ ꯃꯤꯗꯨ ꯑꯜꯇꯤꯃꯤꯔꯥꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯒꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯂꯥꯎꯅꯔꯛꯈꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯅꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯈꯨꯠ ꯊꯥꯅꯒꯗꯧꯔꯤꯕꯅꯣ ꯁꯅꯥ ꯄꯨꯛꯅꯤꯡ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ ꯑꯁꯨꯝ ꯍꯥꯏꯔꯒ ꯂꯥꯎꯅꯔꯛꯈꯤ ꯇꯥꯟꯖꯥꯁꯤꯗ ꯋꯥꯊꯣꯛ ꯑꯣꯏꯔꯕꯤ ꯑꯜꯇꯤꯃꯤꯔꯥ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯀꯣꯡ ꯑꯅꯤꯃꯛ ꯃꯦꯟꯁꯤꯜꯂꯝꯃꯤ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯁꯛꯊꯤꯕꯤ ꯑꯩꯒꯤꯗꯃꯛ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯔꯦ ꯑꯗꯨꯕꯨ ꯃꯥꯂꯦꯝꯁꯤꯗ ꯁꯛ ꯊꯤꯅꯤꯡꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯁꯛ ꯐꯖꯕꯁꯤꯡꯇꯅ ꯂꯩꯒꯗꯕ ꯃꯥꯂꯦꯝꯁꯦ ꯁꯛꯊꯤꯕꯤ ꯑꯩꯒꯤ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯅꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝꯗꯨꯗ ꯆꯠꯈ꯭ꯔꯒꯦ ꯋꯥꯐꯝꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯝꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯜꯇꯤꯔꯥ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯈꯥꯝꯕ ꯅꯪꯍꯧꯗꯦ ꯃꯖꯥ ꯏꯕꯦꯝꯃ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯀꯂꯥꯒꯤ ꯃꯕꯨꯡꯉꯣ ꯑꯜꯖꯨꯕꯥꯗ ꯊꯦꯡꯖꯤꯜꯂꯝꯃꯤ ꯑꯜꯖꯨꯕꯥꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨꯗꯨ ꯂꯧꯈꯠꯂꯒ ꯍꯥꯏꯔꯛꯈꯤ ꯐꯖꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯤ ꯁꯅꯥ ꯏꯕꯦꯝꯃ ꯑꯜꯇꯤꯃꯤꯔꯥ ꯅꯍꯥꯛ ꯀꯗꯥꯏꯋꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯀꯂꯥꯒꯤ ꯃꯕꯨꯡꯉꯣ ꯑꯜꯖꯨꯕꯥ ꯃꯥꯂꯦꯝꯁꯤ ꯑꯩꯒꯨꯝꯕꯤ ꯁꯛꯊꯤꯕꯤ ꯑꯃꯒꯤ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯀꯔꯤ ꯍꯥꯏꯕ ꯅꯍꯥꯛꯄꯨ ꯁꯛꯊꯤꯕꯤꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯃꯤꯠ ꯇꯥꯡꯂꯕ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯖꯅ ꯎꯏ ꯑꯃꯅ ꯉꯧꯏ ꯑꯃꯅ ꯃꯨꯏ ꯃꯗꯨꯁꯨ ꯀꯣꯔꯧ ꯃꯉꯥꯜꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯒꯅ ꯊꯥꯎꯃꯩꯒꯤ ꯃꯇꯦꯡ ꯈꯛꯇꯅ ꯍꯥꯏꯕꯅꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯎꯟꯁꯥꯒꯤ ꯀꯨꯌꯣꯝꯅ ꯃꯤꯑꯣꯏꯕꯒꯤ ꯐꯖꯕꯒꯤ ꯃꯒꯨꯜ ꯂꯦꯞꯄ ꯌꯥꯔꯣꯏ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯐꯖꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯊꯃꯣꯏꯗ ꯉꯥꯜꯂꯒ ꯂꯩꯕꯅꯤ ꯑꯜꯖꯨꯕꯥꯒꯤ ꯑꯆꯨꯝꯕ ꯋꯥꯁꯤ ꯇꯥꯔꯨꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯅꯔꯛꯄꯗꯒꯤ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯂꯣꯏꯅꯅ ꯑꯜꯖꯨꯕꯥ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯜꯇꯤꯃꯤꯔꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯅ ꯅꯍꯥꯛꯀꯤ ꯐꯖꯕꯗ ꯉꯥꯎꯏ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯁꯩꯊꯥꯔꯒ ꯏꯁꯩ ꯀꯌꯥꯃꯔꯨꯝ ꯁꯛꯈꯤ ꯏꯁꯩꯁꯤꯡ ꯑꯗꯨꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯕꯨ ꯀꯂꯥꯒꯤ ꯃꯕꯨꯡꯉꯣ ꯑꯜꯖꯨꯕꯥ ꯍꯥꯏꯅ ꯀꯧꯅꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯅꯔꯜꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯜꯖꯨꯕꯥ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯒꯅꯤꯗꯣ ꯍꯥꯏꯌꯨ ꯅꯍꯥꯛ ꯑꯩꯒꯤꯗꯃꯛ ꯍꯤꯡꯕꯤꯕ ꯉꯝꯂꯔꯣꯏꯗꯕ꯭ꯔꯥ ꯑꯜꯖꯨꯕꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯑꯜꯇꯤꯃꯤꯔꯥ ꯃꯈꯣꯡ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ ꯃꯥꯂꯦꯝꯁꯤꯗ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯜꯖꯨꯕꯥ ꯑꯩ ꯅꯍꯥꯛꯀꯤ ꯀꯂꯥꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤꯌꯦ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯟꯕ ꯑꯣꯏꯔꯝꯂꯦ ꯑꯩꯒꯤ ꯃꯤꯁꯅꯥ ꯑꯅꯤꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯆꯩꯁꯨ ꯑꯣꯏꯒꯅꯤꯌꯦ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯨꯁꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯜꯖꯨꯕꯥ ꯑꯃꯗꯤ ꯑꯜꯇꯤꯃꯤꯔꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀ꯭ꯋꯥꯛ ꯑꯣꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯋꯥꯔꯤꯁꯤ ꯃꯃꯥꯡꯗ ꯍꯥꯞꯄꯨꯔꯒ ꯀꯛꯈꯤꯕ ꯋꯥꯔꯤꯅꯤ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯃꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯣꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯉꯥꯎꯁꯤꯟꯅꯕ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯃꯇꯧꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯅꯪꯁꯤꯗꯤ ꯀ꯭ꯋꯥꯛꯂ ꯀꯔꯤꯅꯣꯃ ꯍꯦꯛ ꯑꯣꯜꯒ ꯄꯥꯏꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯆꯥꯅꯨꯄꯤꯗꯨ ꯈꯨꯗꯛꯇ ꯀ꯭ꯋꯥꯛ ꯑꯣꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯎꯃꯪ ꯇꯝꯅ ꯑꯗꯨꯃꯛ ꯄꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯀꯣꯟꯅꯊꯪꯗ ꯅꯤꯡꯉꯝꯂꯛꯈꯤꯗꯦ ꯀ꯭ꯋꯥꯛ ꯑꯣꯟꯈ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ
asukpa umang amada matam sangna sahi kayamarum leirammi. Sahi kayamarum haukrabagi matungda nongma umangduda nupa amakak sa tanba laklammi. Mahakna asum sangsilakpa matamda nupi amana kapagi khonjel taraklammi. Khonjel dugi maikay tamna nupadu asum sangsilaklammi. Mamay thangda kaplibadu thengnarammi. Kapliba nupidu atay kana oiramdre. Kwak onkrabi Rajkumari du oiramki. Nupadu hek uba matamda kwak tu na haraklammi. Mahasoy, ay si ningthaw macha nupi amane. Adubu mitrangi laywana aybu kwak olankibani. Nahakna aybu kwak ki sakta masidagi thadokpiba ngamgani. Nupadu na khumme, aybu kari taw haibano. Kwak tu na amok makha taraklammi. Karigumba awaba thabak amakak pangthokpirabadi aybu soidanamak nahakna kwaki saktam sidagi kokpiba ngamgani. Umang ngasigi manunglomda khara chatpiyu. Khara chatlaga yum amakak leiramgani. Yumduda ahal oirabi hanubi nupi amakak leibani. Mahakna nangonda sananaba sa thaknaba yu kayamarom pirakani. Madu nahakna charugano. Mahakki chana thaknaba singdu hek charurabadi nahak mathanta tumkhigani. Nahakna tumlaga laikhrabadi aigi iteng pangba ngamlaroi. Yumdugi nakanda laikol amakak leibani. Laikol duda numit yungba matungda leplaga aibu ngairaga leibiramo. Ai hanjin numit humni lakani. Aina ahanba lakpada sagol angobana chingba sagol garida lakani. Ani shuba numitana wauthangna ba sagol na chingba sagol garida lakani. Aduga aroibada amuba sagol na chingba sagol garida lakani. Aina lakpa khuding nahak tumlaga leibiramgano. Hek tumba thoklabadi pumnamak aremba tagadoribani. Nupa aduna kwaktuna haribadu taurage haina hairammi. Adubu nupa adugi mataudu munna yenglaga kwaktuna amuk makha taraklammi. Oh, awabaki masakni. Ay khangi nahakna aibu saktamsidagi kokpiba ngamloidori. Nahak soidanamak hanubiduna pirakpadu charugani haibase aina thajai. Maduda nupa aduna hanubiduna pirakpa karimata charoi thakloi haina kwak aduda wasaklammi. Masigi matungda nupa adu kwak aduna hariba yum adu tamna chatlammi. Khara chatlabagi matungda yumdu thengnarammi. Nupa adu lakpa uba matamda hanubidu thoraklaga nupa aduda asumna haraklammi. Nupa nahak waramlagani. Nasadu chokthana ure. Lao kari no khara charu lao. Nupa aduna khumme, ahal aidi karimata chaningde. Nupa asina phana chaningde hairabasu hanubi aduna yamna kanna pijanaba taksillammi. Mamay thangda hanubi aduna haraklammi. Se nangna chadramaksu se aina puthorokliba hauraba yusidi thause. Handakti hanubi aduna hanjan taksilakpaga manam nungsiba yudugi manamdu phangbaga nupa adu khangba ngamdaduna pirakliba yudu khara thaklammi. Masigi matungda numit yungba ngairaga laikhre. Ngaihak leiragadi numit yungba matam hendorakpadagi nupa adu yumdugi nakanda leiba laikol amada leplaga kwak onkhrabi Rajkumari du ngairaga leirammi. Mahak asum ngairambadagi masadu yamna warakpa khangtum tumninglakpa phauraklammi. Aduba mahak tumdanaba yamna kanna hotnajarammi. Phana kanna hotnarabasu masa mathanta mamit usinkiduna mahak mafamduda adumak tumthakirammi. Mahakna hek tumthakibaga ngaihak leiragadi kwak nupidu sagol angaubana chingba sagol gari ama tonglaga laklammi. Kwak aduna yorakpa matamda nupadu tumlaga leibadu urammi. Maramaduna haraklammi. Oh, ay khangi nahak soidana tumlamgani haibase. Asi hairaga mahak nupadugi manakta changsilaga nupadugi masadu thenglaga hauduknaba yamna kanna hotnarammi. Adubu nupa adudi nungumna machi lengkhidre. Adudagi kwaktu adumak hankre. Mathangi numit amuk oraklabada hanubi aduna nupadugi manakta hauraba chana thaknaba kayamarum puraga laklammi. Adubu nupa aduna madu chaw haibadi yaramde. Adubu hanubi aduna kanna tapmanbadagi nupadu mamay thangda yu kharadi thaksillammi. Matungda numit yungba matamda hainakhiba laikol aduda kwak nupidu ngairaga leirammi. Handaksu mamangi matawgum nupadu mathanta tumthakirammi. Kwak nupidu handakti
ꯋꯥꯎꯊꯥꯡꯅꯕ ꯁꯒꯣꯜꯅ ꯆꯤꯡꯕ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯂꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡ ꯃꯇꯧꯒꯨꯝ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯀ꯭ꯋꯥꯛ ꯅꯨꯄꯤꯗꯨ ꯑꯗꯨꯃꯛ ꯍꯟꯈꯤ ꯃꯊꯪꯒꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯁꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯄꯨꯔꯛꯂꯒ ꯆꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯗꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯉꯍꯥꯟꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯤꯗꯨꯕꯨ ꯁꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ ꯑꯍꯜ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯕ ꯌꯥꯗꯦ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯎꯔꯕ ꯌꯨ ꯑꯃꯈꯛ ꯊꯅꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨ ꯌꯨꯗꯨꯒꯤ ꯃꯅꯝꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯕꯒ ꯌꯨꯗꯨ ꯊꯛꯆꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯀꯣꯜ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯅꯨꯄꯤꯗꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯃꯁꯥꯗꯨ ꯆꯣꯛꯊꯕ ꯇꯨꯝꯅꯤꯡꯕ ꯍꯦꯟꯖꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯜ ꯊꯣꯛꯅ ꯒꯣ ꯒꯣ ꯈꯣꯡꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀ꯭ꯋꯥꯛ ꯅꯨꯄꯤꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯈꯪꯉꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯍꯧꯗꯣꯛꯄꯁꯨ ꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯌꯨ ꯂꯤꯛꯂꯤ ꯑꯆꯧꯕ ꯑꯃꯒ ꯕꯟ ꯑꯆꯧꯕ ꯑꯃꯒ ꯁꯥ ꯃꯄꯨꯝ ꯑꯆꯧꯕ ꯑꯃꯒ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯛꯄ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯊꯅꯝꯃꯤ ꯆꯤꯊꯤ ꯑꯃꯁꯨ ꯏꯔꯒ ꯃꯅꯥꯛꯇ ꯊꯅꯝꯃꯤ ꯆꯤꯊꯤꯗꯨꯒꯤ ꯃꯔꯣꯜꯗꯤ ꯑꯁꯤꯅꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯁ꯭ꯇ꯭ꯔꯣꯝꯕꯔꯒꯀꯤ ꯁꯅꯥꯒꯤ ꯐꯨꯔꯥꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯌꯨ ꯂꯤꯛꯂꯤ ꯑꯃꯒ ꯕꯟ ꯑꯃꯒ ꯁꯥ ꯃꯄꯨꯝ ꯑꯃꯒ ꯑꯩꯅ ꯄꯤꯔꯝꯂꯤꯕꯗꯨ ꯂꯣꯏꯕ ナꯏꯔꯣꯏ ꯅꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯣꯛꯂꯒꯅꯤ ꯆꯤꯊꯤꯗꯨ ꯅꯨꯄꯥꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕꯗꯒꯤ ꯄꯥꯔꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯨꯄꯤꯗꯨꯅ ꯄꯤꯔꯝꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯄꯨꯔꯒ ꯁ꯭ꯇ꯭ꯔꯣꯝꯕꯔꯒꯀꯤ ꯁꯅꯥꯒꯤ ꯐꯨꯔꯥꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯎꯃꯪ ꯑꯗꯨꯗ ꯐꯅ ꯁꯥꯡꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯎꯃꯪ ꯑꯗꯨꯒꯤ ꯀꯗꯣꯝꯗ ꯆꯠꯂꯒ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒꯤ ꯂꯝꯕꯤꯗꯨ ꯇꯥꯒꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ ꯆꯥꯛ ꯂꯥꯝꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯩꯔꯤꯈꯩ ꯂꯣꯏꯕ ꯅꯥꯏꯗꯕ ꯌꯨꯗꯨ ꯊꯛꯂꯝꯃꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯂꯧꯊꯣꯛꯂꯤ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯕ ꯁꯥ ꯃꯄꯨꯝ ꯑꯃꯗꯤ ꯕꯟꯗꯨ ꯁꯦꯠꯂꯒ ꯆꯥꯔꯝꯃꯤ ꯑꯁꯨꯝ ꯄꯣꯊꯥꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯩꯊꯪꯗ ꯈꯨꯜ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯈꯨꯜꯗꯨ ꯃꯤ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯔꯝꯗꯦ ꯌꯨꯝꯁꯨ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯎꯗꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯩ ꯍꯧꯔꯒ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯃꯤ ꯑꯃꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯤ ꯑꯆꯧꯕꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨ ꯆꯪꯁꯤꯟꯕ ꯇꯧꯗ ꯂꯨꯝꯂꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯅ ꯆꯪꯁꯤꯜꯂꯨꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯎꯈꯤꯅꯤ ꯑꯩꯕꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯃꯃꯩꯊꯪꯗ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯈꯟꯗꯨꯅ ꯃꯩ ꯍꯧꯔꯒ ꯐꯝꯂꯤꯕ ꯃꯤꯖꯥꯎꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯤꯖꯥꯎ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯍꯦꯛ ꯎꯕꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯅꯪꯕꯨ ꯆꯥꯕ ꯇꯥꯔꯦꯗꯣ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ ꯃꯍꯥꯁꯣꯏ ꯑꯩꯕꯨ ꯆꯥꯕꯤꯔꯅꯨ ꯅꯍꯥꯛꯀꯤ ꯆꯥꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯀꯔꯤ ꯅꯪꯅ ꯃꯗꯨꯕꯨ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯆꯥꯔꯨꯅꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯅꯪꯕꯨ ꯆꯥꯔꯒꯦ ꯈꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯌꯨ ꯂꯤꯛꯂꯤ ꯆꯥꯅꯕ ꯕꯟ ꯑꯃꯗꯤ ꯁꯥ ꯃꯄꯨꯝꯗꯨ ꯄꯨꯊꯣꯔꯛꯂꯒ ꯁꯦꯠꯂꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯝꯃꯤ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯤꯖꯥꯎ ꯑꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯉꯁꯤꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ ꯃꯇꯝꯗꯨꯗ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯤꯖꯥꯎꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛ ꯁ꯭ꯇ꯭ꯔꯣꯝꯕꯔꯒꯀꯤ ꯁꯅꯥꯒꯤ ꯐꯨꯔꯥ ꯍꯥꯏꯔꯤꯕꯗꯨ ꯈꯪꯕꯤꯕ꯭ꯔꯥ ꯃꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯤꯖꯥꯎꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ
ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯊꯝꯐꯝꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯒꯤ ꯂꯝꯗꯨꯒꯤ ꯂꯝꯕꯤ ꯇꯥꯛꯄ ꯌꯦꯛꯄ ꯂꯥꯏꯁꯤꯡꯗꯨ ꯍꯥꯏꯕꯗꯤ ꯃꯦꯞꯁꯤꯡꯗꯨ ꯐꯥꯛꯂꯒ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯊꯤꯔꯕꯁꯨ ꯃꯗꯨꯗ ꯁ꯭ꯇ꯭ꯔꯣꯝꯕꯔꯒꯀꯤ ꯁꯅꯥꯒꯤ ꯐꯨꯔꯥꯒꯤ ꯃꯐꯝꯗꯨꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯃꯤꯖꯥꯎꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯖꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗꯨ ꯆꯥꯅꯕ ꯊꯤꯕ ꯆꯠꯈꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯈꯣ, ꯃꯉꯣꯟꯗ ꯍꯪꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯖꯥꯎꯗꯨꯒꯤ ꯃꯌꯥꯝꯕꯗꯨ ꯂꯥꯛꯄ ꯉꯥꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤꯖꯥꯎꯗꯨꯒꯤ ꯃꯌꯥꯝꯕꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯖꯥꯎ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗ ꯁ꯭ꯇ꯭ꯔꯣꯝꯕꯔꯒꯀꯤ ꯁꯅꯥꯒꯤ ꯐꯨꯔꯥ ꯍꯥꯏꯔꯤꯕꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯖꯥꯎꯗꯨꯒꯤ ꯃꯌꯥꯝꯕꯗꯨꯅ ꯈꯨꯝꯃꯤ, ꯉꯥꯏꯈꯣ, ꯑꯩ ꯀꯔꯤꯅꯣ ꯈꯔ ꯍꯥꯟꯅ ꯆꯥꯈꯤꯒꯦ, ꯃꯇꯨꯡꯗ ꯃꯐꯝꯗꯨ ꯑꯩ ꯊꯤꯔꯒ ꯍꯥꯏꯒꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯕꯗꯨ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯕꯒꯤ ꯃꯇꯨꯡꯗ ꯃꯅꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯝ ꯀꯌꯥꯒꯤ ꯂꯝꯕꯤ ꯇꯥꯛꯄ ꯃꯥꯏꯀꯩ ꯇꯥꯛꯄ ꯑꯌꯦꯛꯄ ꯂꯥꯏ ꯀꯌꯥꯃꯔꯨꯝ ꯍꯥꯏꯕꯗꯤ ꯃꯦꯞꯁꯤꯡꯗꯨ ꯐꯥꯛꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯒꯤ ꯃꯇꯨꯡꯗ ꯁ꯭ꯇ꯭ꯔꯣꯝꯕꯔꯒꯀꯤ ꯁꯅꯥꯒꯤ ꯐꯨꯔꯥ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯖꯥꯎꯗꯨꯒꯤ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯤꯗꯤ ꯃꯐꯝꯁꯤꯗꯒꯤ ꯃꯥꯏꯜ ꯂꯤꯁꯤꯡ ꯂꯥꯞꯄꯤꯅ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯃꯐꯝꯗꯨꯗ ꯀꯔꯝꯅ ꯆꯠꯂꯨꯅꯤ? ꯃꯤꯖꯥꯎꯗꯨꯒꯤ ꯃꯌꯥꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯃꯇꯝ ꯉꯥꯏꯍꯥꯛꯇꯤ ꯂꯩꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯁꯨ ꯍꯧꯔꯛꯂꯅꯤ, ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯅꯍꯥꯛꯄꯨ ꯃꯐꯝꯗꯨꯗ ꯊꯤꯟꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯤꯖꯥꯎ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯄꯨꯔꯒ ꯌꯥꯝꯅ ꯊꯨꯅꯃꯛ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯐꯅ ꯀꯨꯏꯅ ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯁ꯭ꯇ꯭ꯔꯣꯝꯕꯔꯒꯀꯤ ꯁꯅꯥꯒꯤ ꯐꯨꯔꯥꯗꯨ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯖꯥꯎ ꯑꯍꯜꯗꯨ ꯃꯆꯥꯁꯤꯡ ꯍꯧꯕ ꯃꯇꯝ ꯑꯣꯏꯔꯦ, ꯍꯜꯂꯒꯦ ꯍꯥꯏꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯁꯨ ꯁꯅꯥꯒꯤ ꯐꯨꯔꯥꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯈꯣꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯐꯨꯔꯥꯗꯨ ꯎꯔꯦ꯫ ꯁꯅꯥꯒꯤ ꯐꯨꯔꯥꯗꯨ ꯑꯇꯩ ꯀꯔꯤꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯀꯣꯅꯨꯡ ꯑꯃꯈꯛ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯂꯤꯛꯂꯤꯒꯤ ꯆꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕ ꯀꯣꯅꯨꯡ ꯑꯃꯈꯛ ꯑꯣꯏꯔꯝꯈꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯇꯣꯡꯂꯒ ꯁꯅꯥꯒꯤ ꯀꯣꯅꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀ꯭ꯋꯥꯛ ꯅꯨꯄꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯨꯅ ꯂꯤꯛꯂꯤꯒꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯒ ꯆꯤꯡꯗꯨ ꯀꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯀꯥꯕꯒ ꯑꯃꯨꯛ ꯍꯦꯛ ꯅꯥꯟꯊꯔꯛꯏ꯫ ꯍꯟꯖꯤꯟ ꯀꯥꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯥꯕꯗꯤ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯥꯗꯨ ꯆꯤꯡꯗꯨ ꯀꯥꯕ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯆꯤꯡꯈꯣꯡ ꯑꯗꯨꯋꯥꯏꯗ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃꯈꯛ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯁꯤ ꯀꯥꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯅ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯐꯝꯁꯤꯗ ꯍꯨꯔꯥꯟꯕ ꯑꯍꯨꯝꯈꯛ ꯂꯥꯛꯂꯒ ꯈꯠꯅꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯆꯤꯟꯅ ꯈꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯔꯒ ꯈꯠꯅꯔꯛꯈꯤ꯫ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯅ ꯈꯠꯅꯕꯗꯨ ꯃꯐꯝꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯁꯥꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯨꯝꯂꯒ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯅꯅꯥꯏꯕꯨ ꯀꯟꯕꯤꯌꯨ꯫ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯠꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯃꯠꯇ ꯎꯗ꯭ꯔꯕꯗ ꯑꯃꯨꯛ ꯐꯨꯅꯕꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯨꯅꯔꯕꯒꯤ ꯃꯇꯨꯡꯗ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯐꯨꯅꯕ ꯂꯦꯞꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯁꯥꯊꯤꯅ ꯀꯤꯟꯅ ꯊꯤꯅꯕ ꯀꯥꯎꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯠꯅꯔꯤꯕ ꯑꯍꯨꯝꯗꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯅꯨꯄꯥ ꯑꯍꯨꯝ, ꯅꯈꯣꯏ ꯑꯍꯨꯝꯅ ꯈꯠꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯍꯨꯔꯥꯟꯕ ꯑꯃꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯅ ꯆꯩ ꯑꯃꯈꯛ ꯐꯪꯉꯤ꯫ ꯆꯩꯁꯤꯅ ꯍꯦꯛ ꯌꯩꯕꯗ ꯂꯣꯜꯂꯝꯕ ꯊꯣꯡꯁꯤ ꯍꯦꯛꯇ ꯍꯥꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯤ ꯑꯃꯈꯛ ꯐꯪꯉꯤ꯫ ꯐꯤꯁꯤꯕꯨ ꯏꯜꯂꯕꯗꯤ ꯃꯤꯗꯨ ꯀꯅꯥꯃꯠꯇꯅ ꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯁꯒꯣꯜ ꯑꯃꯈꯛ ꯐꯪꯉꯤ꯫ ꯁꯒꯣꯜꯁꯤ ꯇꯣꯡꯂꯕꯗꯤ ꯆꯠꯅꯤꯡꯕ ꯌꯧꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯕ ꯉꯝꯃꯤ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯤꯛꯂꯤꯒꯤ ꯆꯤꯡ ꯑꯁꯤꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯌꯦꯟꯅꯒꯅꯤ? ꯅꯠꯇ꯭ꯔꯒ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯈꯠꯅꯔꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯕꯤꯆꯥꯔ ꯇꯧꯕꯤꯔꯒꯦ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯄꯣꯠ ꯑꯍꯨꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯠꯅꯔꯒ ꯂꯩꯔꯅꯤ꯫
ꯑꯩꯒꯤ ꯃꯁꯤꯡ ꯊꯤꯡꯉꯝꯗ꯭ꯔꯕ ꯁꯦꯜ ꯀꯌꯥꯃꯔꯨꯝ ꯂꯩ ꯄꯣꯠ ꯑꯍꯨꯝꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯁꯦꯜꯗꯨ ꯂꯧꯕ ꯌꯥꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯄꯣꯠ ꯑꯍꯨꯝꯗꯨ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯟꯅ ꯌꯦꯡꯒꯦ ꯄꯣꯠꯁꯤꯡꯗꯨ ꯍꯥꯟꯅ ꯌꯦꯡꯒꯦ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯑꯗꯨꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯊꯝꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯨꯔꯥꯜꯂꯛꯄ ꯁꯒꯣꯜ ꯆꯩ ꯑꯃꯗꯤ ꯐꯤꯗꯨ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯆꯩꯗꯨ ꯄꯥꯏꯁꯤꯜꯂꯦ ꯁꯒꯣꯜꯗꯨ ꯇꯣꯡꯈꯠꯂꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯐꯤꯗꯨ ꯃꯁꯥꯗ ꯌꯦꯠꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥꯗꯨ ꯃꯤꯠꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯄꯪꯕ ꯍꯨꯔꯥꯟꯕ ꯁꯥ ꯅꯈꯣꯏꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯅꯈꯣꯏ ꯄꯦꯜꯂꯣꯍꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯃꯥꯡꯂꯒ ꯁꯒꯣꯜ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯤꯛꯂꯤꯒꯤ ꯆꯤꯡꯗꯨꯗ ꯁꯒꯣꯜꯗꯨ ꯊꯧꯒꯠꯈꯤꯔꯝꯃꯤ ꯆꯤꯡꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯕꯗ ꯁꯅꯥꯒꯤ ꯀꯣꯅꯨꯡꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯦ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯂꯣꯜꯂꯒ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯆꯩ ꯑꯗꯨꯅ ꯊꯣꯡꯗꯨꯗ ꯑꯃꯨꯛꯇꯪ ꯌꯩꯔꯨꯕ ꯃꯇꯝꯗ ꯊꯣꯡꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀ꯭ꯋꯥꯛ ꯅꯨꯄꯤꯗꯨ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯔꯝꯈꯤ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀ꯭ꯋꯥꯛ ꯅꯨꯄꯤꯗꯨꯅ ꯄꯤꯔꯝꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨ ꯄꯨꯊꯣꯔꯛꯂꯒ ꯀ꯭ꯋꯥꯛ ꯅꯨꯄꯤꯗꯨꯅ ꯊꯛꯅꯕ ꯃꯍꯤ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔꯗ ꯌꯥꯎꯔꯤꯕꯗꯨꯗ ꯇꯨꯃꯤꯟꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯤꯠꯀꯨꯞ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯅꯨꯄꯤꯗꯨꯅ ꯃꯍꯤꯗꯨ ꯊꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯡ ꯍꯛꯄ ꯁꯅꯥ ꯈꯨꯗꯣꯞꯇꯨ ꯌꯥꯎꯔꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯈꯪꯍꯥꯏ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯕꯨ ꯀꯟꯕꯤꯕ ꯃꯍꯥꯛꯇꯣ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯃꯥꯅꯤ ꯃꯁꯤ ꯑꯩꯒꯤ ꯁꯅꯥ ꯈꯨꯗꯣꯞꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯄꯤꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯃꯌꯥꯝꯗꯨ ꯊꯤꯔꯕꯁꯨ ꯅꯨꯄꯥꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯤꯅ ꯎꯕ ꯉꯝꯗꯅꯕ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯀꯣꯟꯅꯊꯪꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯗꯨ ꯂꯧꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯃꯤꯁꯛ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯆꯧꯕ ꯀꯥꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥꯗꯨ ꯍꯦꯛ ꯎꯕꯒ ꯀ꯭ꯋꯥꯛ ꯅꯨꯄꯤꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯃꯤ ꯑꯃꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯒꯤ ꯂꯧꯔꯛꯄ ꯁꯒꯣꯜꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯣꯝꯕꯥꯛꯀꯤ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤ ꯀꯅꯥ ꯂꯩꯇꯕ ꯃꯤ ꯆꯪꯕ ꯉꯝꯗꯕ ꯃꯐꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ